ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯇꯨ ꯐꯅꯗꯤ ꯉꯜꯂꯤꯕꯅꯤ꯫ ꯃꯦꯝꯆꯥ ꯅꯍꯥꯟ ꯃꯈꯩ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯇꯧꯒꯗꯧ ꯃꯊꯧ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ "ꯑꯣ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯂꯥꯛꯂꯕꯅꯤꯅ ꯈꯔꯁꯨ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯅꯃꯧ ꯂꯥꯛꯂ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯑꯗꯨꯝ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ, ꯏꯅꯝꯃ ꯃꯥꯏ ꯇꯧꯖꯅꯤ." "ꯍꯦ, ꯅꯅꯝꯃ ꯁꯤ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯅꯝꯃ ꯁꯤꯗ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯋꯥꯈꯜꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯟꯊꯔꯒ ꯍꯥꯏꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤꯍꯦ ꯅꯪ꯫ ꯍꯩꯅꯨ ꯌꯥꯝ ꯁꯥꯔꯛꯀꯅꯨ." ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯉꯔꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯊꯕꯥꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯃꯧ ꯇꯧꯖꯔꯒꯦ. ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥ ꯊꯕꯛ ꯑꯝꯇ ꯇꯧꯕꯤꯔꯅꯨ. ꯏꯃꯥ ꯑꯃꯨꯛ ꯄꯣꯊꯥꯕꯤꯔꯣ ꯏꯃꯥ. ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕꯁꯤꯡꯗꯣ ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨꯀꯣ ꯏꯃꯥ." ꯏꯁ ꯀꯌꯥꯅꯣ ꯌꯦꯡꯉꯨꯅꯦ, ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯏꯃꯥꯁꯤꯗ ꯅꯧꯊ ꯁꯨꯅꯗꯅ ꯇꯧꯁꯤꯟꯅꯔꯒ ꯏꯃꯥꯁꯦ ꯄꯪꯊꯅꯕ ꯇꯧꯔꯤꯁꯦ꯫ ꯃꯣꯏ ꯃꯧ ꯑꯅꯧꯕꯤꯒꯤ ꯇꯥꯠꯄꯥꯠꯁꯦ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯅ ꯍꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗꯁꯦ꯫ ꯌꯥꯝ ꯍꯩꯗꯣꯔꯤ ꯁꯤꯃꯁꯨ꯫ ꯅꯧꯔꯤꯉꯩꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯍꯧꯗꯕ ꯌꯥꯗꯦ ꯃꯁꯤ꯫ ꯇꯨꯝꯕꯒ ꯍꯧꯒꯠꯂꯣꯏꯒꯦꯗ ꯍꯦ, ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯍꯤꯞꯇꯣꯛꯈꯤꯒꯦꯗ, ꯂꯩꯊꯣꯛꯀꯦ꯫ ꯊꯕꯛ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯇꯣꯏꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯦꯝꯆꯥꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯒꯤꯁꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯌꯨꯝ ꯀꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ꯫ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯇꯣꯝꯕꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯅꯝꯕ ꯊꯕꯥꯕꯨ ꯇꯣꯝꯕꯤꯅ ꯐꯅ ꯁꯨꯈꯟ ꯈꯜꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯗꯣ ꯆꯥꯛ ꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ "ꯍꯩ, ꯀꯩꯅꯣ ꯇꯣꯝꯕꯤ, ꯅꯪꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥ? ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯌꯥꯝ ꯑꯁꯤ ꯅꯪꯕꯨ ꯅꯅꯝꯃ ꯁꯤꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯦ ꯅꯪꯕꯨ ꯍꯥ? ꯃꯌꯥꯝ ꯑꯁꯤ ꯅꯅꯝꯃꯒ ꯄꯨꯟꯅ ꯈꯔ ꯇꯧꯃꯤꯟꯅꯧ꯫ ꯅꯪꯅ ꯆꯥꯕ ꯂꯣꯏꯔꯒ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤꯕꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯉꯥꯡꯉꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯕꯅꯤꯀꯣ ꯅꯪ꯫ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯍꯩ꯫ ꯅꯅꯝꯃꯁꯦ ꯃꯊꯟꯇ ꯍꯦꯛ ꯊꯕꯛ ꯇꯧꯍꯜꯂꯤꯕꯁꯦ ꯅꯪ ꯇꯧꯅꯨꯀꯣ, ꯅꯪ ꯇꯧꯅꯨ." "ꯏꯃꯥ, ꯀꯩꯅꯣꯗꯤ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯁꯤꯒꯨꯝꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯖꯔꯒꯦ ꯍꯥꯏꯗꯅ ꯃꯧ ꯑꯣꯏꯔꯒꯦꯅ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯇꯜꯂꯗꯤ ꯀꯩꯒꯤ ꯃꯌꯨꯝ ꯄꯥꯜꯂꯛꯏꯅꯣ? ꯃꯥꯏ ꯇꯧꯖꯅꯤ ꯀꯩꯅꯣ." "ꯏꯅꯝꯃ, ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯏꯃꯥꯗ ꯄꯥꯎꯖꯥꯠ ꯌꯥꯝꯅ ꯇꯝꯁꯤꯟꯗꯨꯅ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯦ ꯀꯥꯏꯅꯒ ꯇꯨꯃꯤꯟꯅ ꯇꯝꯂꯝꯃꯤ ꯖꯥꯠꯅꯤꯅꯦ꯫ ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ, ꯌꯥꯝ ꯇꯧ ꯉꯝꯕꯤ ꯃꯧꯅꯤꯅ ꯅꯪꯗꯤ꯫ ꯏꯃꯥꯗꯒ ꯄꯥꯎ ꯂꯣꯟꯅ ꯇꯝꯃꯤ ꯑꯣꯏꯔꯦ ꯏꯅꯝꯃꯗꯤ." ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ "ꯇꯣꯝꯕꯤ, ꯑꯩ ꯏꯃꯥꯗ ꯀꯔꯤꯁꯨ ꯇꯝꯗꯤꯌꯦ꯫ ꯏꯅꯝꯃꯅ ꯉꯁꯤꯐꯥꯎ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯝꯕ ꯂꯩꯇꯦ꯫ ꯅꯪꯅ ꯊꯕꯛ ꯌꯥꯎꯅꯤꯡꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯅꯝꯃ ꯑꯗꯨꯝ ꯇꯞꯅ ꯂꯣꯏꯅ ꯇꯧꯒꯦ꯫ ꯅꯪ ꯋꯥꯅꯕꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ." "ꯍꯩꯔꯦꯅꯦ ꯅꯪ ꯃꯉꯥꯏꯔꯦ꯫ ꯑꯦ, ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯩꯅꯤ ꯅꯪꯒꯤꯗꯣ꯫ ꯃꯁꯛ ꯑꯁꯤꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ꯫ ꯇꯧꯁꯤꯟꯅꯗꯨꯅ ꯁꯥꯎꯔꯒ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗ ꯃꯈꯩ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦꯅꯦ ꯁꯦ꯫ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯦ꯫ ꯍꯦ ꯃꯧ, ꯅꯪꯅꯦ꯫ ꯕꯦꯝꯃ, ꯅꯆꯜ ꯑꯁꯤꯅ ꯉꯥꯡ ꯁꯛꯄꯗ ꯁꯥꯎꯒꯅꯨꯀꯣ ꯕꯦꯝꯃ꯫ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯁꯧ ꯂꯥꯎꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯗꯣꯏꯁꯤ꯫ ꯏꯃꯧꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯥꯏ ꯍꯩꯅꯕꯤꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯒ ꯏꯃꯥ ꯇꯧꯒꯦ." "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯩꯈꯣꯏꯗ ꯁꯥꯎꯖꯗꯅ ꯀꯅꯥꯗ ꯁꯥꯎꯗꯣꯏꯅꯣ? ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤꯗ ꯏꯃꯥ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯀꯦꯖꯔꯤ ꯑꯣꯏꯔꯝꯒꯅꯤ." ꯇꯣꯝꯕꯤꯅ ꯃꯅꯝꯕꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯊꯕꯥ ꯅꯣꯡꯇ ꯊꯑꯣꯏꯒꯤ ꯁꯥꯎꯒꯦ ꯈꯜꯂꯨꯗꯦ꯫ ꯃꯆꯜ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯀꯦꯖꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯃꯕꯨꯡꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ, ꯑꯣ ꯇꯥꯆꯧ, ꯀꯥꯏꯗ ꯂꯩꯒꯦ?" "ꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯀꯧꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ?" "ꯇꯥꯆꯧ, ꯑꯩ ꯍꯌꯦꯡꯗꯤ ꯏꯇꯥ ꯃꯌꯥꯝꯒ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ, ꯊꯪꯅꯕ ꯈꯨꯜꯗ꯫ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯇꯥꯆꯧꯗꯒꯤ."
ꯑꯁ ꯇꯣꯝꯕꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯆꯠꯀꯗꯕꯗꯣ ꯑꯣ ꯅꯣꯏꯅ ꯅꯝꯃꯗꯒꯤ ꯀꯣꯛ ꯂꯧꯔꯣ ꯍꯌꯦꯡ ꯑꯩ ꯅꯣꯏꯅ ꯅꯝꯃꯗ ꯍꯥꯏꯔꯝꯒꯦ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯦ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦꯀꯣ ꯆꯠꯂꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯁꯣ ꯑꯗꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨꯝ ꯄꯤꯔꯝꯃꯒ ꯇꯨꯝꯕ ꯌꯥꯕꯗꯨꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯗꯣꯏꯁꯤꯅꯦꯅ ꯇꯟꯖꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤꯒ ꯅꯣꯟꯖꯔꯒ ꯂꯧꯕ ꯇꯥꯟꯗꯣꯏꯉꯩꯁꯦ ꯅꯣꯡꯉꯥꯜꯂꯦ ꯀꯦꯁꯣꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯀꯥꯎꯊꯣꯛꯇꯨꯅ ꯊꯕꯥꯗ ꯀꯦꯁꯣꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯇꯣꯛꯂꯦ ꯇꯣꯝꯕꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯣ ꯏꯅꯝꯃꯥꯎ ꯃꯅꯥꯁꯤ ꯄꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯇꯥꯅ ꯈꯨꯝꯃꯣꯏꯅ ꯈꯨꯝꯁꯤꯟꯗꯕ ꯁꯣꯏꯅ ꯑꯣꯏꯔꯝꯃꯅꯤ ꯃꯥꯏꯁꯦ ꯑꯁꯤꯒꯤ ꯃꯧꯁꯦ ꯏꯅꯝꯃ ꯑꯣ ꯇꯥꯗ꯭ꯔꯣ ꯇꯣꯝꯕꯤꯌꯥ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃꯁꯦ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯧꯊꯔꯨꯔ ꯃꯥꯜꯂꯦ ꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯣ ꯏꯅꯝꯃ ꯉꯔꯥꯡ ꯑꯩꯅ ꯇꯥꯆꯧꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯀꯣꯏꯕ ꯆꯠꯀꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯩꯅꯣ ꯇꯥꯆꯧꯅ ꯀꯩꯝꯇ ꯇꯝꯗ꯭ꯔꯣ ꯏꯅꯝꯃꯗ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯕ ꯇꯧꯔꯗꯧꯅꯤ ꯁꯤꯗꯣꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯉꯔꯥꯡꯅ ꯈꯪꯗꯅ ꯉꯔꯥꯡ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦꯕ ꯑꯩꯗꯤꯕꯀꯣ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦꯕ ꯑꯩ ꯇꯣꯝꯕꯤꯌꯥ ꯅꯣꯏ ꯇꯥꯆꯧꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯗꯣ ꯏꯅꯝꯃ ꯅꯪꯒꯤ ꯁꯦꯜꯗꯣ ꯈꯔ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯅꯪ ꯁꯥꯎꯔꯅꯨꯁꯦ ꯅꯣꯏ ꯇꯥꯆꯧꯅ ꯀꯥꯎꯕ ꯑꯣꯏꯔꯝꯒꯅꯤꯕ ꯌꯥꯔꯦꯁꯦ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯊꯕꯥ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯝꯕꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨ ꯇꯣꯝꯕꯤ ꯅꯪꯒꯤ ꯁꯦꯜꯁꯤꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯉꯁꯥꯏꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯅꯥꯗꯣ ꯁꯦꯜꯁꯦ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯜꯅꯤ ꯁꯤꯗ ꯅꯪꯅ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯀꯗꯥꯏꯗ ꯀꯔꯤꯅ ꯍꯪꯐꯝ ꯊꯣꯛꯇꯦ ꯑꯣ ꯅꯪꯒꯤ ꯅꯔꯜ ꯅꯠꯇꯤꯒꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯁꯦ ꯑꯩꯗꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯑꯗꯨꯅ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯃꯔꯩꯔꯣ ꯌꯥꯝꯅ ꯑꯋꯥ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯇꯣꯝꯕꯤ ꯃꯅꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯦꯝ ꯃꯦꯝꯆꯥꯗꯨ ꯃꯈꯥ ꯊꯪꯕꯗ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯍꯩ ꯃꯧꯋꯥ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯁꯦ ꯑꯁꯣꯝ ꯃꯈꯥ ꯊꯪꯕ ꯅꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯃꯣꯏꯗꯒꯤ ꯍꯋꯥꯏ ꯃꯔꯨ ꯈꯔ ꯄꯤꯔꯛꯄꯅꯤ ꯁꯤ ꯈꯔ ꯂꯤꯡꯁꯤꯜꯂꯨꯁꯤ ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯤꯡꯁꯤꯜꯂꯨꯀꯣ ꯍꯧꯖꯤꯛꯀꯗꯤ ꯇꯧꯔꯨꯈꯤꯅꯨꯗ ꯏꯃꯧ ꯋꯥꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯂꯤꯡꯁꯤꯜꯂꯒꯦ ꯏꯃꯥ ꯆꯥ ꯂꯣꯜꯍꯧꯔꯦ ꯏꯃꯥ ꯆꯥ ꯊꯛꯀꯦꯔꯥ ꯃꯧꯋꯥ ꯏꯃꯥꯁꯤ ꯍꯧꯖꯤꯛꯇ ꯆꯥ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤ ꯅꯅꯦ ꯍꯣꯏꯗꯒꯤ ꯑꯗꯨꯅ ꯆꯥꯒ ꯂꯣꯜꯂꯨꯔꯅꯨꯗ ꯍꯩ ꯇꯣꯝꯕꯤꯗꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯕꯒ ꯎꯗꯦꯅꯦ ꯃꯈꯣꯟ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯣ ꯃꯇꯥ ꯃꯌꯥꯝꯒ ꯀꯣꯏꯕ ꯆꯠꯈꯤ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯏꯃꯥ ꯂꯩꯇꯕꯗꯨꯗ ꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯂꯥꯛꯂꯒ ꯈꯔ ꯇꯝꯕꯤꯌꯣꯅ ꯍꯥꯏꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯏꯃꯥ ꯂꯥꯛꯄꯁꯨ ꯉꯥꯏꯔꯝꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧꯗꯁꯨ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯕꯅꯤ ꯆꯠꯀꯅꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯌꯦꯡꯉꯨꯍꯦ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯥꯕꯨ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤ ꯃꯥꯏ ꯇꯥꯆꯧꯒ ꯅꯪꯒꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ ꯃꯧ ꯃꯥ ꯍꯧꯖꯤꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ ꯃꯥꯅ ꯆꯠꯄ ꯈꯣꯠꯄꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯧ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯍꯧꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯁꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯤꯇꯗ ꯑꯗꯨꯅ ꯅꯣꯏꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯒꯗꯕꯅꯤꯀꯣ ꯅꯆꯜꯂꯁꯦ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯒ꯭ꯌꯥꯟ ꯇꯥꯖꯩꯌꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯦꯁꯣ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯨꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯁꯦ ꯍꯌꯦꯡꯗꯤ ꯃꯣꯏ ꯇꯥꯆꯧꯕꯨ ꯍꯌꯦꯡ ꯁꯪꯒꯗ꯭ꯔꯣ ꯍꯌꯦꯡꯁꯦ ꯊꯕꯛꯄꯨꯗꯤ ꯀꯩꯁꯨ ꯑꯁꯤꯟꯕ ꯂꯩꯇꯦꯅꯦ ꯍꯣꯏ ꯍꯌꯦꯡꯗ ꯆꯠꯂꯨꯔꯁꯤ ꯏꯕꯥꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯦꯗꯅ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯉꯔꯥꯡ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯅꯪꯕꯨ ꯁꯦꯜ ꯄꯤꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯑꯩꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯣꯏ ꯇꯥꯆꯧ ꯑꯉꯥꯡꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯔꯒ ꯃꯔꯝ ꯈꯪꯗꯅ ꯁꯦꯜ ꯄꯪꯄꯤꯗ ꯄꯤꯁꯤꯟꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯃꯈꯣꯏ ꯇꯥꯆꯧ ꯃꯗꯨꯅ ꯍꯌꯦꯡ ꯑꯉꯥꯡꯁꯤꯅ ꯁꯦꯜ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯗꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯖꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯀꯦꯊꯣꯛꯅ ꯌꯧꯂꯛꯄꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯇꯧꯒꯦ ꯈꯟꯈꯤꯕꯗꯣ ꯇꯧꯗ꯭ꯔꯕꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯪ ꯃꯥꯅ ꯍꯥꯏꯕꯗ ꯁꯥꯎꯗꯨꯅ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯎꯁꯤꯟꯅꯒꯅꯨꯀꯣ ꯊꯕ ꯏꯆꯜꯁꯦ
ꯄꯤꯁꯛ ꯄꯤꯛꯅ ꯄꯥꯕꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯃꯅꯤꯡ ꯐꯖꯅ ꯊꯨꯡꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯏꯆꯜ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯅ ꯉꯥꯡꯁꯛꯄꯕꯨ ꯑꯩꯈꯣꯏꯗ ꯀꯦꯖꯗꯅ ꯀꯅꯥꯗꯕꯨ ꯀꯦꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦꯗ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯦꯁꯣ ꯑꯃꯗꯤ ꯊꯥꯕ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯇꯥꯕ ꯅꯠꯇꯦ, ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯍꯩ ꯃꯧꯋꯥ, ꯆꯥꯛꯀ ꯊꯣꯡꯉꯝꯒꯅꯨ, ꯌꯥꯝ ꯉꯜꯂꯤ꯫ ꯏꯃꯥꯁꯨꯅꯦ ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯤ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯆꯟꯅꯨꯄꯤ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯃꯔꯥꯏ ꯊꯣꯡꯖꯅꯤ꯫ ꯅꯣꯏ ꯆꯠꯄ ꯊꯦꯡꯈꯤꯅꯤꯀꯣ ꯏꯆꯥ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯏꯃꯥ, ꯆꯥꯛꯁꯤ ꯉꯟꯁꯨ ꯉꯜꯂꯤ, ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯝꯃꯒꯦꯗ ꯏꯃꯥ꯫ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ, ꯆꯥꯛ ꯈꯔ ꯊꯣꯡꯕꯕꯨ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯝꯃꯒꯦ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯍꯧꯒꯠꯂꯛꯂꯒ ꯏꯁꯧꯃꯨꯛ ꯂꯥꯡꯅꯤꯕ ꯁꯣꯏꯗꯅ꯫ ꯍꯩ, ꯅꯣꯏ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯨꯅꯦ꯫ ꯀꯔꯤꯒꯤ ꯅꯪꯅ ꯅꯣꯡ ꯐꯥꯗꯣꯛ ꯅꯄꯥꯝ ꯆꯠꯄꯗꯨꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯗꯧꯔꯤꯕꯅꯣ? ꯂꯥꯝꯃꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯣꯡꯖꯒꯦ, ꯆꯠꯂꯣ ꯊꯦꯡꯈꯤꯅꯤꯀꯣ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯥꯕ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯝꯗꯅ ꯀꯦꯁꯣꯒ ꯄꯨꯟꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒ ꯃꯃꯧꯒꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯗꯨꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯤꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯗꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ? ꯅꯣꯏꯅ ꯃꯧ ꯅꯨꯄꯤ ꯊꯕꯛ ꯐꯕꯤꯗꯣ ꯉꯁꯤꯗꯤ ꯆꯥꯛꯄꯥꯎꯒ ꯑꯝꯇ ꯄꯤꯔꯛꯄ ꯇꯥꯗꯦꯗ ꯏꯃꯥ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕꯣ꯫ ꯏꯁꯥꯁꯦ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯍꯩ, ꯏꯆꯥꯕꯨ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯣꯛꯊꯔꯕ꯭ꯔꯣ? ꯑꯣ, ꯆꯣꯛꯊꯕꯗꯨ ꯐꯅꯕ ꯆꯠꯂꯨ꯫ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯒꯠꯅꯕ ꯇꯧꯔꯨꯔꯣ, ꯆꯠꯂꯨ꯫ ꯅꯪ ꯇꯥꯆꯧꯒꯅ ꯅꯝꯃꯒꯗꯤ ꯑꯥꯗ ꯃꯈꯣꯏ ꯃꯄꯥꯝꯗ ꯆꯠꯈꯤ ꯉꯁꯤꯗꯤ, ꯑꯗꯨꯅ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ꯫ ꯅꯪ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯄꯥꯝꯗ ꯆꯠꯂꯕꯁꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯣꯡꯉꯝꯃꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯃꯥꯕꯣ? ꯑꯌꯨꯛꯁꯤꯗ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯧꯒꯠꯅꯕ ꯑꯗꯨꯝ ꯍꯦꯛ ꯁꯤꯜꯂꯤ ꯑꯩꯗꯤ꯫ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯩꯅꯣ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤꯕ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯇꯟꯕ ꯃꯧꯁꯤꯕꯨ ꯀꯩꯅꯣꯕ? ꯀꯩ ꯃꯧꯅꯣꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯍꯦ, ꯁ꯭ꯋꯥꯏꯗꯅꯦ ꯊꯦꯡꯂꯦ ꯍꯧꯒꯠꯂꯦꯔꯒ ꯉꯥꯡꯕ ꯌꯥ ꯁꯥꯗꯨꯅ ꯁ꯭ꯋꯥꯏꯗꯒꯤ ꯏꯃꯥ ꯁꯥꯔꯅꯨ꯫ ꯆꯪꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ꯫ ꯅꯁꯥ ꯁꯦꯡꯗꯣꯛꯇꯨꯅꯅꯦ ꯑꯩꯅ ꯄꯥꯟ ꯈꯔ ꯈꯦꯠꯄꯅꯤ, ꯃꯗꯨ ꯍꯦꯛ ꯏꯔꯣꯟꯁꯜꯂꯨ, ꯆꯠꯂꯣ꯫ ꯃꯇꯝꯁꯦ ꯌꯧꯔꯕꯅꯤ, ꯆꯠꯂꯣ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤꯕ ꯌꯨꯝꯁꯤꯗ ꯃꯧ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏꯅꯦ ꯌꯥꯝ ꯍꯔꯥꯎꯖꯧꯔꯒ꯫ ꯀꯩ ꯀꯥꯟꯅꯔꯤꯒꯦꯕ ꯁꯤꯗꯤ? ꯏꯅꯝꯃ ꯂꯥꯛꯄꯒꯤ ꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯊꯣꯡꯉꯝꯃꯒ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ꯫ ꯍꯦ, ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯡꯗꯨ ꯂꯩꯍꯧꯔꯣꯀꯣ ꯅꯪ꯫ ꯑꯩ ꯆꯪꯉꯦ꯫ ꯅꯪ ꯉꯥꯡꯗꯨ ꯂꯩꯍꯧꯔꯣ ꯅꯪ꯫ ꯅꯨꯃꯤꯠꯅ ꯌꯧꯔ ꯃꯇꯝꯁꯤꯗ ꯀꯩ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯔꯤꯕ? ꯑꯌꯨꯛꯇꯣ ꯃꯃꯥꯅ ꯉꯥꯡꯃꯟꯕꯗꯒꯤ ꯇꯣꯝꯕꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯖꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯣꯝꯕꯤ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯅꯤꯡꯗ ꯑꯃꯠꯇ ꯐꯦꯡꯗꯣꯛꯇꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯕꯥꯒ ꯀꯦꯁꯣꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯦꯁꯣ ꯑꯗꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯇꯣꯝꯕꯤ, ꯏꯃꯥ, ꯀꯩꯅꯣ ꯏꯅꯦꯝꯃ ꯄꯪꯀꯧꯗ ꯀꯧꯏꯗꯨꯕꯨ ꯀꯩꯅꯣ? ꯃꯤ ꯇꯨꯝꯃꯤꯁꯤ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ? ꯏꯃꯥ ꯂꯩꯇꯦ, ꯀꯩꯊꯦꯜ ꯆꯠꯈꯤ꯫ ꯑꯣ, ꯑꯗꯣ ꯇꯣꯝꯕꯤ, ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯛꯄꯅꯤ, ꯁꯤ ꯆꯥꯁꯤꯜꯂꯛꯑꯣ ꯇꯣꯝꯕꯤ, ꯍꯧꯒꯠꯂꯛꯑꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯏꯅꯝꯃꯗꯤ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ, ꯏꯅꯝꯃ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯗꯨꯅ꯫ ꯅꯄꯥꯝꯗ ꯑꯌꯨꯛ ꯑꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯆꯠꯀꯅꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ꯫ ꯏꯅꯝꯃꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛꯇꯣ ꯊꯣꯡꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯅꯠꯇꯦ꯫ ꯏꯅꯝꯃꯅ ꯊꯣꯡꯉꯣꯏꯅ ꯊꯣꯡꯗꯕ ꯅꯠꯇ꯭ꯔꯣ? ꯃꯅꯤꯡꯗ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯆꯥꯛ ꯐꯥꯎꯕꯗꯤ ꯑꯩꯅ ꯊꯣꯡꯕꯤꯔꯦꯗꯅ, ꯀꯣꯜ ꯂꯨꯈꯥꯛꯇꯨꯗꯤ ꯏꯅꯝꯃꯅ ꯐꯦꯡꯕꯤꯔꯨ꯫ ꯍꯣꯏ ꯇꯣꯝꯕꯤ, ꯏꯅꯝꯃꯅ ꯊꯦꯡꯕꯗꯨꯗ ꯊꯣꯡꯉꯝꯗꯕꯅꯤ ꯆꯥꯛꯇꯣ꯫ ꯃꯊꯪꯗꯒꯤꯗꯤ ꯏꯅꯝꯃ ꯁꯣꯏꯗꯅ ꯊꯣꯡꯉꯝꯃꯒꯦ, ꯆꯠꯇꯧꯕ ꯂꯩꯔꯕꯁꯨ꯫ ꯅꯪꯁꯨ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯏꯆꯜꯁꯦ꯫ ꯄꯣꯊꯥꯔꯣ, ꯏꯆꯜ ꯋꯥꯔꯝꯃꯅꯤ꯫ ꯏꯅꯝꯃ ꯐꯦꯡꯕꯤꯔꯒꯦ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯣ꯫ ꯇꯣꯝꯕꯤꯅ ꯐꯅ ꯊꯤꯅ ꯉꯥꯡꯆꯩ ꯇꯧꯔꯕꯁꯨ ꯊꯕꯥ ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯇꯧꯗꯦ꯫ ꯃꯆꯜ ꯇꯣꯝꯕꯤꯕꯨ ꯅꯣꯡꯃꯇ ꯐꯠꯇꯅ ꯈꯟꯗꯦ꯫ ꯑꯉꯥꯡꯅꯤ ꯈꯟꯗꯣꯛꯇꯨꯅ ꯅꯣꯡꯃꯇ ꯃꯆꯜꯗ ꯂꯧꯇꯥꯟꯅꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯆꯜꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯕꯥ ꯇꯣꯝꯕꯤ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯆꯤꯟꯗ ꯄꯥꯎꯗꯥꯅꯗꯨꯅ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕꯗꯨ ꯇꯧꯔꯨꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯗꯁꯨ ꯅꯣꯡꯃꯗ ꯊꯕꯥꯅ ꯀꯥ ꯍꯦꯟꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎ ꯑꯝꯇ ꯇꯝꯗꯦ꯫
ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯊꯕꯥ ꯃꯊꯟꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯗꯣ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯀꯥꯗ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯝꯃ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯣꯏꯒꯤ ꯀꯥꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯤꯗ ꯆꯨꯔꯨ ꯂꯩꯁꯤꯅ ꯂꯩꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯀꯩ ꯍꯥꯏꯒꯦ ꯇꯣꯝꯕꯤ? ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯀꯥꯗ ꯆꯪꯉꯝꯕꯅꯤ꯫ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ? ꯏꯅꯝꯃ, ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔꯁꯤ ꯑꯝꯇ ꯁꯨꯗꯣꯛꯑꯣ, ꯉꯔꯥꯡꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕꯗꯣ ꯃꯤꯝꯆꯥꯁꯨ ꯇꯥꯗꯕ ꯅꯠꯇꯦ, ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯩ ꯇꯣꯝꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯅꯅꯝꯃꯗꯨꯗ? ꯅꯪꯅ ꯍꯦꯛꯇ ꯊꯧꯗꯥꯗꯅꯒ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯪꯕꯨ ꯅꯈꯨꯠ ꯅꯁꯥ ꯇꯦꯛꯄ꯭ꯔꯣ? ꯅꯁꯥꯒꯤ ꯊꯕꯛꯇꯨꯗꯤ ꯅꯁꯥꯅ ꯈꯔ ꯇꯧꯕ ꯇꯝꯃꯨ, ꯈꯪꯉꯤꯗꯅ? ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯅꯅꯝꯃꯁꯤꯗ ꯍꯦꯛꯇ ꯅꯪꯅ ꯊꯕꯛꯀ ꯇꯧꯍꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯥ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝ ꯇꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ? ꯍꯌꯦꯡ ꯅꯪꯁꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗோ ꯈꯔ ꯇꯝꯁꯤꯜꯂꯨꯅꯦ ꯅꯪꯁꯨ, ꯈꯔ ꯇꯧꯁꯤꯜꯂꯨ꯫ ꯏꯃꯥ, ꯑꯩꯒꯤ ꯐꯤ ꯁꯨꯒꯗꯕ ꯈꯔꯁꯨ ꯂꯩꯌꯦ, ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯔꯒꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯇꯣꯝꯕꯤ, ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯐꯤꯁꯤꯡꯗꯣ? ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃ ꯂꯥꯛꯑꯦ ꯀꯥꯏꯅꯒ ꯏꯅꯝꯃꯅ ꯐꯤꯔꯣꯜꯒ ꯁꯨꯕꯤꯔꯦ ꯍꯥꯏꯗꯅ ꯏꯇꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯗꯣꯏꯅꯤ ꯏꯃꯥ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯃꯥ ꯅꯪꯁꯦ ꯉꯥꯡꯍꯧꯁꯦ ꯍꯧꯗ꯭ꯔꯕꯗꯤ ꯁꯨꯛꯌꯥꯝ ꯌꯥꯗꯕ꯭ꯔꯕ? ꯑꯄꯣꯛꯄꯤ ꯅꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯅꯣꯡꯃꯇꯗꯤ ꯉꯥꯡꯕꯤꯗꯦ꯫ ꯃꯃꯧ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯏꯃꯥꯅ? ꯍꯩ, ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯑꯃ, ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯗꯨꯅ ꯅꯅꯝꯃꯗꯒꯤ ꯈꯪꯗꯕ ꯈꯣꯠꯇꯕꯁꯤꯡ ꯑꯗꯣ ꯇꯝꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯃꯁꯤꯗ꯫ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃ ꯁꯨꯅꯤꯡꯗꯦ꯫ ꯍꯦꯛ ꯇꯧꯔꯒ ꯅꯅꯝꯃꯁꯤꯗ ꯊꯧꯗꯥꯗꯧꯒꯤ ꯈꯣꯠꯇꯣꯏꯒꯤ ꯃꯗꯨꯗꯅꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ ꯃꯗꯨꯅꯗꯤ ꯏꯃꯥ ꯏꯕꯦꯝꯃ, ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁ, ꯐꯤ ꯈꯔ ꯁꯨꯕꯤꯌꯣ ꯍꯥꯏꯔꯨꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯨꯕꯤꯔꯣꯅꯤ ꯌꯥꯔꯦ꯫ ꯏꯅꯝꯃ, ꯄꯤꯔꯣ ꯀꯗꯥꯏꯅꯣ ꯐꯤꯗꯣ? ꯇꯣꯝꯕꯤ, ꯀꯩꯒꯤꯅꯣ ꯏꯅꯝꯃꯗ ꯑꯗꯨꯝ ꯁꯨꯕꯤꯔꯒꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯅꯤꯡꯅ ꯍꯥꯏꯔꯤꯅꯤ ꯁꯤ꯫ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯄꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯧ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯕꯗꯤ ꯅꯣꯡꯃꯒꯤ ꯃꯥꯅ ꯃꯊꯛ ꯀꯥꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯣꯏ꯫ ꯈꯔꯁꯨ ꯉꯥꯡꯉꯨ ꯆꯩꯌꯨ, ꯅꯣꯏꯒꯤꯁꯨ ꯅꯆꯜꯅꯤ꯫ ꯅꯣꯏꯅ ꯉꯥꯡꯆꯩꯗꯅ ꯀꯅꯥꯅ ꯆꯩꯔꯨꯅꯤ? ꯃꯥ, ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯥ ꯑꯃ ꯍꯦꯟꯖꯜꯂꯛꯂꯤꯕꯅꯤ ꯃꯥ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯥ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯗ꯭ꯔꯦꯗꯅ ꯃꯥꯅꯦ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯃꯥ꯫ ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯖꯔꯤꯅꯤꯗ, ꯈꯔ ꯂꯩꯔꯒ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ꯫ ꯌꯨꯝꯁꯤ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯗ ꯀꯦꯆꯗꯅ ꯀꯅꯥꯗꯕꯨ ꯀꯦꯔꯣꯏꯗꯧꯔꯤꯕ? ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯁꯨꯝꯅ ꯀꯅꯥꯅꯕꯨ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯏꯃꯥ? ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯦꯁꯣ ꯑꯗꯨ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯃꯅꯤꯡꯗ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯊꯕꯥꯅ ꯆꯦꯡꯈꯩꯗꯨꯅ ꯌꯦꯅꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯃꯅꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯀꯦꯁꯣꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯪ ꯊꯕꯛꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕꯅꯤꯅ ꯏꯃꯥ ꯏꯆꯥ ꯅꯪ ꯃꯥꯝꯃꯒꯤꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯂꯨꯍꯣꯡꯉꯅꯤ ꯇꯧꯔꯤꯕꯗꯣ ꯃꯤꯔꯣꯟꯒ ꯂꯩꯇꯕꯒ ꯏꯃꯥꯁꯨ ꯅꯣꯡꯃꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯇꯧꯔꯨꯕ ꯉꯝꯗꯦ꯫ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤ, ꯅꯪꯁꯨ ꯊꯕꯛ ꯆꯠꯂꯣꯏꯗꯕꯅꯤꯅ꯫ ꯍꯣꯏ ꯏꯃꯥ, ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯔꯁꯤ꯫ ꯊꯕꯥꯅ, ꯏꯃꯥ, ꯂꯨꯍꯣꯡꯗꯣꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯏꯃꯥꯒꯤ ꯄꯥꯝꯗꯁꯨ ꯅꯣꯡꯃꯇ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯦ ꯏꯃꯥꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯗꯣ, ꯅꯪ ꯃꯥꯝꯃꯗꯣ, ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯆꯥ 3ꯅꯤ, ꯅꯨꯄꯥꯅ ꯌꯥꯏꯃꯅꯤ, ꯅꯨꯄꯤ ꯑꯍꯜꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯨꯏꯔꯦ꯫ ꯃꯆꯥꯒ 2 ꯁꯨꯔꯤ, ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯂꯩꯔꯤ꯫ ꯂꯨꯍꯣꯡꯕꯗ ꯏꯃꯥꯒ ꯄꯨꯟꯅ ꯅꯪꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯀꯩꯅꯣꯈꯔ ꯂꯩꯕꯤꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯄꯨꯅꯅꯕ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯁꯣꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯇꯥꯏꯔꯧꯗꯅ ꯂꯩꯔꯛꯀꯦꯕ꯫ ꯑꯁ, ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯖꯧ, ꯏꯃꯥ ꯍꯣꯏ ꯇꯣꯝꯕꯤ ꯍꯣꯏꯅ ꯇꯥꯔꯒ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ, ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯀꯩ? ꯃꯤ ꯏꯇꯨꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ? ꯁꯤ ꯍꯥꯏꯔꯣꯕ, ꯀꯩ ꯆꯥꯅꯤꯡꯒꯦꯕ? ꯑꯁ, ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯕ ꯑꯩ꯫ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯑꯩꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯉꯥꯃꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯊꯝꯃꯤ, ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯤꯒꯦ꯫ ꯑꯁ, ꯂꯥꯛꯑꯣ, ꯏꯃꯥꯗꯣ ꯃꯄꯥꯟꯗ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ, ꯊꯣꯛꯅꯕ ꯇꯧꯕꯤꯔꯣ, ꯂꯥꯛꯑꯣꯕꯁꯤ꯫ ꯑꯁ, ꯅꯪ ꯁꯤꯗꯤꯕ, ꯂꯥꯛꯑꯦ꯫ ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕ,
ꯑꯩꯅ ꯃꯥꯃ ꯍꯣꯏꯗ ꯆꯠꯇ꯭ꯔꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦꯕ ꯏꯃꯥ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ ꯍꯩ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪ ꯁꯥꯎꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ ꯉꯁꯤꯒꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯉꯁꯤꯗꯤ ꯂꯥꯛꯑꯅꯣꯕ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤ ꯀꯥꯏꯔꯒꯦꯕ ꯍꯥ ꯅꯅꯝ ꯑꯁꯤ ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯅꯝꯗꯣꯏꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯅꯝꯃꯒ ꯄꯨꯟꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯨꯀꯣ ꯆꯠꯊꯣꯛꯑꯝꯒꯅꯨ ꯅꯅꯝꯃꯒꯤ ꯃꯇꯦꯡꯒꯗꯣ ꯄꯥꯡꯁꯤꯜꯂꯨ ꯊꯣꯝꯕꯤ ꯅꯅꯝꯃꯁꯦ ꯃꯤꯅꯒꯨꯝ ꯐꯥꯈꯤꯅꯤꯀꯣ ꯅꯪ ꯅꯆꯤꯟꯁꯨ ꯈꯔ ꯀꯟꯕꯅꯤꯅ ꯅꯪꯅ ꯈꯔ ꯅꯣꯏ ꯅꯅꯝꯃꯁꯦ ꯆꯦꯠꯅ ꯁꯦꯟꯅꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯅꯪꯒꯤꯁꯨ ꯉꯝꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯇꯣꯏꯅꯤ ꯍꯣꯔꯦꯟ ꯇꯥꯆꯧꯅ ꯍꯜꯂꯛꯄꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯁꯦꯟꯅꯗꯣꯏꯕ ꯉꯝꯖꯔꯣꯏ ꯃꯤꯒꯤ ꯅꯨꯄꯤ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯛ ꯑꯝꯇ ꯆꯥꯖꯅꯤꯡꯗꯦ ꯑꯩ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯃꯤꯅꯥꯏꯗꯧꯅ ꯃꯥꯏ ꯅꯨꯄꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯀꯥꯏꯅ ꯌꯥꯝ ꯁꯦꯟꯅꯕꯤꯔꯅꯤꯍꯦ ꯑꯩꯅ ꯃꯁꯛꯁꯤꯡꯁꯤꯒ ꯑꯝꯇ ꯅꯨꯡꯁꯤꯗꯦ ꯀꯌꯥꯗꯪꯅ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯑꯁꯦ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯃꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯠꯄꯒ ꯂꯣꯏ ꯍꯦꯛ ꯇꯣꯛꯊꯣꯛꯂꯒꯅꯦ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤ ꯁꯦ ꯃꯁꯦ ꯆꯤꯟ ꯀꯟꯕꯤꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯇꯧꯔꯗꯨꯅ ꯃꯁꯦ ꯃꯁꯛꯁꯤꯒ ꯏꯃꯥ ꯑꯁ ꯑꯉꯥꯡꯒ ꯃꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨꯁꯤ ꯊꯦꯡꯈ꯭ꯔꯅꯦꯕꯁꯤ ꯊꯣꯛꯅꯕ ꯇꯧꯔꯁꯤꯁꯦ ꯏꯃꯥ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯕꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯗꯨꯕꯨ ꯌꯥꯔꯦꯁꯤ ꯏꯃꯥ ꯊꯣꯛꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯃꯦꯝꯆꯥꯒ ꯀꯦꯁꯣꯒ ꯊꯕꯥꯅ ꯍꯥꯏꯕꯗꯒꯤ ꯆꯠꯅꯕ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯤꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯈꯣꯏꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯏꯆꯤꯛ ꯆꯤꯛꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯇꯣꯝꯕꯤꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ ꯑꯁ ꯁꯤꯕꯨ ꯏꯟꯁꯥꯡꯅꯤꯅ ꯊꯨꯝꯒꯤ ꯊꯨꯝ ꯉꯥꯛꯇ ꯃꯧ ꯑꯣꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯀꯩꯒꯤꯅ ꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯅꯨꯄꯥꯈꯛ ꯄꯥꯝꯃꯒ ꯅꯨꯡꯁꯤꯔꯒ ꯅꯌꯨꯝꯗ ꯄꯥꯜꯂꯛꯂꯕꯗꯤ ꯃꯤꯋꯥ ꯌꯥꯝ ꯇꯥꯅꯤ ꯊꯨꯝꯕ ꯌꯥꯛꯄ ꯏꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯏꯅꯝꯃꯣꯏ ꯀꯌꯥꯅ ꯄꯥꯝꯗꯨꯗꯒꯤ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯏꯅꯝꯃ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯑꯩ ꯆꯥꯛꯀ ꯂꯣꯏꯅ ꯑꯣꯛꯆꯔꯦ ꯏꯅꯝꯃꯅ ꯊꯟꯗ ꯂꯣꯏꯅ ꯆꯥꯛ ꯆꯥꯎꯔꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯩ ꯑꯣꯒꯦꯕ ꯇꯧꯏꯅꯦ ꯏꯟꯁꯥꯡꯅꯦꯅ ꯇꯣꯝꯕꯤꯌꯥ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯕ ꯃꯈꯩ ꯌꯥꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯤꯁꯤꯗꯤ ꯇꯣꯝꯕꯤ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯊꯥꯛꯄꯗꯒꯤ ꯈꯔꯗꯤ ꯍꯦꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯅꯝꯃꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯅ ꯑꯗꯨ ꯈꯖꯤꯛꯈꯛ ꯍꯦꯟꯅ ꯊꯥꯈꯤꯕꯅꯤ ꯇꯣꯝꯕꯤ ꯁꯤꯕꯨ ꯈꯖꯤꯛꯈꯛꯇꯔꯣ ꯌꯥꯛꯂꯤꯕꯁꯦ ꯏꯅꯝꯃꯒꯤ ꯅꯧꯅ ꯇꯧꯗꯣ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯇꯥꯆꯧ ꯍꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗꯅ ꯁꯛꯂꯣꯟ ꯑꯃ ꯑꯐꯕꯤ ꯃꯧ ꯁꯥꯖꯟꯅꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯁꯛꯂꯣꯟ ꯑꯃ ꯏꯅꯝꯃ ꯅꯪ ꯂꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯆꯜ ꯑꯃꯒꯨꯝ ꯈꯟꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯏꯅꯝꯃ ꯃꯣꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯆꯥꯗꯅꯕꯅ ꯏꯟꯁꯥꯡꯁꯤꯗ ꯊꯨꯝ ꯇꯞꯅ ꯊꯥꯛꯆꯤꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯅꯪꯉꯣꯟꯗ ꯄꯦꯊꯕꯒꯨꯝ ꯑꯩꯅ ꯄꯦꯊꯒꯅꯤꯗꯤ ꯅꯃꯪꯗꯐꯥꯎ ꯈꯜꯂꯨꯔꯅꯨ ꯅꯌꯨꯝꯗ ꯄꯥꯜꯂꯛꯑꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯏꯃꯥꯗ ꯅꯪ ꯅꯩꯕꯨ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯦ ꯏꯃꯨꯡꯁꯤꯗ ꯅꯪ ꯅꯊꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯏꯅꯝꯃ ꯅꯪꯒꯤ ꯅꯒꯨꯜꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯗꯕꯨ ꯇꯧꯖꯔꯒꯦꯅ ꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯉꯝꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯇꯣꯝꯕꯤ ꯑꯩꯅ ꯏꯃꯥꯗ ꯅꯣꯡꯃꯇ ꯄꯥꯎ ꯇꯝꯈꯤꯕ ꯂꯩꯇꯦ ꯏꯅꯝꯃꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯇꯥꯆꯧ ꯑꯃꯗꯤ ꯏꯃꯥꯗ ꯅꯪꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯑꯝꯇ ꯇꯝꯈꯤꯗꯦ ꯅꯪ ꯑꯗꯨꯝꯅ ꯏꯅꯝꯃꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯇꯣꯝꯕꯤ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯤ ꯇꯣꯝꯕꯤ ꯑꯗꯨꯝꯅ ꯏꯅꯝꯃꯕꯨ ꯈꯟꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃ ꯌꯥꯔꯦ ꯏꯅꯝꯃꯒꯤ ꯇꯥꯠꯄꯥꯠꯇꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯏꯅꯝꯃꯅ ꯄꯥꯎ ꯇꯝꯗ꯭ꯔꯒ ꯏꯃꯥꯅ ꯀꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯉꯁꯤꯗꯒꯤ ꯏꯅꯝꯃꯅ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯅꯝꯃꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ ꯏꯅꯝꯃ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯁꯣꯁꯨ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯝꯆꯥꯁꯨ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯉꯥ ꯆꯥꯛ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯈꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯀꯅꯥꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯀꯣꯔꯧꯒ ꯎꯅꯕ ꯊꯣꯛꯈꯤꯔꯝꯃꯤ ꯇꯥ ꯀꯣꯔꯧ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯤꯗꯨꯅꯤ ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯅꯕ ꯇꯧꯍꯟꯕꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯣꯏꯗ ꯂꯥꯛꯄ ꯉꯝꯃꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯕ ꯇꯥ ꯀꯣꯔꯧꯅ ꯆꯦꯜꯂꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯤꯕꯁꯤꯕꯨ ꯀꯩꯅꯣꯕ ꯑꯁ ꯇꯣꯝꯕꯤ ꯀꯔꯤꯅꯣ ꯃꯥꯁꯨ ꯂꯩꯐꯝ ꯊꯣꯛꯃꯥꯏ ꯂꯩꯖꯅꯤ ꯀꯩ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯂꯩꯔꯒ ꯂꯣꯏꯔꯦ ꯁꯤꯗ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯑꯃ ꯂꯩꯅ ꯃꯥꯅ ꯀꯃꯥꯏꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯇꯣꯝꯕꯤ ꯃꯤꯅ ꯃꯕꯨꯡ ꯑꯁꯤꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯅꯕꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯇꯥꯀꯣꯔꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯌꯥꯔꯁꯤ ꯑꯩ ꯀꯩꯅꯣ ꯐꯅꯕ ꯁꯤꯜꯂꯒꯦꯁꯦ
ꯑꯝꯇ ꯇꯞꯊꯈꯣꯁꯤ ꯁꯥꯎꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗ ꯁꯤꯡꯖꯨ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤ ꯇꯣꯂꯣꯁꯤ ꯁꯤꯡꯖꯨꯁꯤ ꯆꯥꯔꯒ ꯑꯃꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯤ ꯁꯤ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯊꯥꯕ ꯃꯆꯟꯅꯨꯄꯤ ꯇꯣꯝꯕꯤꯅ ꯀꯔꯤ ꯑꯃꯠꯇ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯆꯔꯥꯡꯅꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯤꯗꯨ ꯃꯣꯃꯣꯟꯒ ꯅꯣꯛꯂꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯆꯠꯊꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯇꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯃꯊꯪꯗꯒꯤꯗꯤ ꯅꯪꯅ ꯆꯠꯇꯧꯕ ꯂꯩꯔꯕꯁꯨ ꯏꯅꯝꯃꯗ ꯍꯥꯏꯔꯝꯃꯣ ꯇꯣꯝꯕꯤ ꯏꯅꯝꯃ ꯀꯩꯅꯣ ꯏꯅꯝꯃ ꯅꯪꯅ ꯑꯩꯅ ꯇꯧꯕ ꯆꯠꯄ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝ ꯄꯥꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯏꯅꯝꯃꯒꯤ ꯃꯈꯥꯗ ꯂꯩꯌꯨ ꯍꯥꯏꯔꯣ ꯏꯅꯝꯃꯕꯨ ꯑꯩ ꯄꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯏꯅꯝꯃꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏꯔꯣ ꯑꯩꯅ ꯆꯠꯅꯤꯡꯉꯤ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯤ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯅꯪꯅ ꯄꯥꯟꯅꯕꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯥ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕ ꯃꯦꯝꯆꯥ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯁꯪꯒꯣꯏ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯇꯣꯝꯕꯤꯅ ꯃꯅꯝꯃꯗ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒ ꯃꯦꯝꯆꯥ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯅꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗ꯭ꯔꯥ ꯅꯪ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥ ꯑꯩꯅ ꯑꯗꯨꯝꯅ ꯅꯅꯝꯃꯗ ꯈꯛ ꯍꯥꯏꯒꯅꯨ ꯍꯥꯏꯗꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯕꯅꯤ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯑꯩꯉꯣꯟꯗ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧꯃꯥꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯒꯤ ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯃꯠꯇ ꯑꯩꯉꯣꯟda ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯇꯣꯝꯕꯤ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯃꯃꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯇꯩꯗ ꯋꯥꯔꯧꯗꯨꯅ ꯀꯣꯔꯧꯒ ꯎꯅꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯆꯦꯟ ꯆꯣꯡ ꯇꯧꯔꯕꯅꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯧꯒ ꯇꯣꯝꯕꯤꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯀꯣꯔꯧꯒꯤꯁꯨ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯃꯥꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯔꯧꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯆꯥꯗꯣ ꯇꯣꯝꯕꯤꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯟꯅꯗꯕꯒꯤ ꯊꯣꯏꯆꯥꯅ ꯇꯣꯝꯕꯤꯕꯨ ꯎꯁꯤꯠꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯔꯧꯒꯤ ꯃꯃꯥ ꯁꯈꯤꯗꯣ ꯊꯪꯅꯕꯒꯤ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯊꯟꯇ ꯏꯁꯧ ꯇꯧꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯁꯤꯗ ꯑꯩ ꯅꯠꯇꯅ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯝ ꯍꯦꯛ ꯂꯩꯇꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯧꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯌꯦꯕ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯑꯩ ꯀꯩꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯏꯗ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯍꯦꯛ ꯄꯦꯜꯂꯤ ꯑꯩ ꯏꯅꯝꯃ ꯑꯩꯈꯣꯏ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯏꯅꯝꯃ ꯃꯇꯝꯁꯤꯁꯨ ꯌꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯅꯝꯃ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ ꯑꯣ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤ ꯂꯥꯝꯃꯁꯨ ꯈꯔ ꯈꯥꯡꯉꯣ ꯅꯪꯁꯨ ꯑꯩꯁꯨ ꯑꯩ ꯊꯟꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯧꯕꯅꯤꯅ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯀꯅꯥꯝꯇꯅ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯃꯃꯨꯛ ꯇꯧ ꯏꯁꯥꯒꯁꯦ ꯁꯒꯟ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯅꯝꯃ ꯌꯨꯝ ꯄꯥꯜꯂꯛꯏꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯅꯤꯅ ꯄꯥꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯉꯝꯅꯕ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯑꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯕ ꯉꯝꯃꯣꯏ ꯈꯨꯠ ꯁꯥꯁꯦ ꯀꯩꯗ ꯃꯣꯠꯈꯤꯅꯤ ꯍꯥꯏꯗꯅ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯒ ꯄꯥꯏꯕ ꯌꯥꯄꯣꯟꯇꯦꯗ ꯅꯌꯨꯝꯗꯨ ꯄꯥꯅꯤꯡꯉꯗꯤ ꯈꯔ ꯇꯧ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯆꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤ ꯊꯣꯏꯆꯥꯅ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯃꯥꯒꯤ ꯃꯅꯝꯕ ꯊꯕꯥꯗ ꯃꯥꯅ ꯇꯧꯈꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯀꯣꯔꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥ ꯀꯣꯔꯧ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯩꯇꯧ ꯇꯧꯏ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄ ꯅꯨꯃꯤꯠꯇ ꯀꯜꯂꯤꯕ ꯃꯆꯤꯟꯁꯦ ꯐꯥꯖꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯉꯥ ꯌꯥꯝ ꯍꯥꯏꯒꯠꯂꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯁ ꯇꯣꯝꯕꯤ ꯑꯉꯥꯡ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯉꯥꯡ ꯑꯣꯏꯕꯒꯤꯗꯨ ꯇꯧꯖꯔꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯈꯔ ꯂꯩꯔꯒ ꯃꯥꯏ ꯐꯖꯈꯤꯁꯅꯤꯁꯤ ꯅꯪꯅꯗ ꯃꯥꯟꯅꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤ ꯃꯃꯧ ꯅꯨꯄꯤ ꯇꯣꯝꯕꯤꯕꯨ ꯀꯧꯖꯔꯛꯂꯝꯃꯤ ꯍꯩ ꯃꯧ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯑꯝꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯀꯧꯔꯛꯇꯧꯅꯦ ꯁꯤꯁꯨ ꯇꯥꯔꯦ ꯏꯃꯥ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯃꯧ ꯌꯦꯡꯉꯣꯏ ꯏꯃꯥꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯅꯪ ꯏꯁꯤꯡ ꯈꯔ ꯆꯥꯏꯌꯨ ꯃꯧ ꯍꯧꯖꯤꯛ ꯇꯣꯏꯅ ꯏꯁꯤꯡ ꯆꯥꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡꯅꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯏꯍꯧꯔꯒꯅ ꯐꯗꯧꯔꯤꯕ ꯌꯦꯡꯉꯣꯏ ꯅꯪ ꯏꯁꯤꯡꯁꯦ ꯈꯔ ꯆꯥꯏꯔꯝꯃꯨ ꯏꯃꯥ ꯃꯅꯤꯡꯂꯣꯝꯗꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯑꯧ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤ ꯃꯥꯏꯊꯣꯡꯗ ꯍꯣꯏ ꯍꯥꯏꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯣꯡꯃꯇ ꯄꯨꯈꯝ ꯑꯃ ꯐꯥꯎꯕ ꯐꯦꯡꯂꯛꯇꯕ ꯃꯥꯅ ꯉꯁꯤ ꯃꯥꯅ ꯑꯃ ꯑꯣꯏꯔ ꯃꯇꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯑꯉꯛꯄ ꯐꯥꯎꯖꯩ ꯃꯥꯅ ꯃꯅꯝꯕ ꯊꯕꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯇꯣꯝꯕꯤ ꯃꯊꯟꯇ ꯏꯁꯤꯡ ꯆꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯆꯥ ꯑꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ
ꯉꯁꯥꯏꯗꯒꯤ ꯐꯧꯔꯕ ꯐꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯒꯅꯤ ꯈꯪꯗꯦꯅꯦ ꯀꯩꯕꯨ ꯇꯧꯔꯒ ꯂꯩꯅꯣ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡꯇ ꯍꯥꯏꯗ꯭ꯔꯤꯉꯩ ꯇꯧꯒꯅꯤ ꯈꯪꯗꯦꯕ ꯍꯦ ꯀꯅꯥꯗꯅꯣ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯣ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯟ ꯇꯥꯕꯅꯤ ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯏꯅꯝꯃ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯏꯅꯝꯃꯕꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯒ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯇꯜꯂꯒ ꯀꯩꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯊꯕꯛ ꯑꯝꯇ ꯍꯥꯏꯅꯗ꯭ꯔꯤꯉꯩꯗ ꯇꯧꯒꯅꯤꯁꯨ ꯈꯪꯗꯦ 이놈아, 피시 파우바 하이너중에 럭신이니 강대냐? 행아, 나 사이대기 이신 사이버세 남이 두어줘 나. 나 사기 피나줘 우라바디 낭수 럭신 배야줘. 너미 뿡따다바수 났지. 낭나 나 타키야 랭원다. 낭 마가니 신다리보다 나 찐도 타질리로 하. 하하요, 노부 농사 린자. 낭나 보라가 아이나 이행을 레이버 따리냐? 푸미로 해야. 아니도 신다 ပေါ다나두나 아숨 칸나바다기 톰비 누미당 와이람두다 ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯃꯄꯥꯝꯗ ꯆꯠꯈꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯩꯅꯣ ꯌꯥꯆꯪꯕꯁꯤꯗ ꯅꯪꯅ ꯅꯇꯣꯝꯇ ꯂꯥꯛꯏꯕꯁꯤꯕꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯕꯥꯅ ꯇꯨꯝꯕꯤ ꯀꯩꯅꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯀꯔꯧꯒ ꯈꯠꯅꯔꯛꯄ꯭ꯔꯕ ꯀꯩꯗꯧꯔꯒꯦ ꯃꯤ ꯏꯅꯝꯃ ꯑꯩ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯟ ꯃꯌꯥꯝꯕꯁꯦ ꯏꯅꯝꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯁꯦ ꯑꯩ ꯏꯁꯥꯗꯁꯨ ꯐꯪꯏ ꯑꯩꯅ ꯏꯅꯝꯃꯗ ꯇꯧꯖꯈꯤꯕ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯅ ꯑꯃꯨꯛ ꯂꯥꯛꯅꯔꯤ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯦ ꯉꯁꯤꯗꯤ ꯏꯅꯝꯃ ꯇꯣꯝꯕꯤ ꯏꯅꯝꯃꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯜꯗ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤꯗꯣ ꯇꯞꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯁꯤ ꯏꯆꯜꯁꯤꯗꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯕꯥꯅ ꯇꯣꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯇꯣꯝꯕꯤꯗꯣ ꯏꯃꯨꯡꯗꯨꯗ ꯊꯣꯛꯂꯤꯕ ꯊꯣꯏꯁꯥꯅ ꯃꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎ ꯇꯝꯖꯔꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯧ ꯑꯣꯏꯔꯕꯗꯤ ꯐꯅ ꯆꯨꯝꯂꯕꯁꯨ ꯐꯅ ꯂꯥꯜꯂꯕꯁꯨ ꯏꯃꯨꯡꯗꯨꯗ ꯇꯧꯅꯔꯤꯕ ꯆꯠꯅꯕꯤꯗꯣ ꯈꯪꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯉꯝꯅ ꯉꯝꯅꯕ ꯄꯥꯟꯒꯗꯕꯅꯤ ꯏꯆꯥꯕꯨ ꯏꯃꯥꯅꯅꯦ ꯍꯌꯦꯡꯃꯛ ꯌꯨꯝꯗꯨꯗ ꯊꯤꯟꯗꯨꯅ ꯃꯣꯏꯒꯁꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯅꯤ ꯉꯁꯤꯗꯤ ꯅꯅꯝꯃꯒ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯊꯣꯡ ꯊꯥꯛ ꯇꯧꯔꯒꯅꯦ ꯆꯥꯅꯕ ꯁꯤꯜꯂꯥꯡꯉꯨ ꯆꯠꯂꯨ ꯆꯠꯂꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯕꯤꯒꯤ ꯃꯅꯦꯝ ꯁꯥꯈꯤꯗꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯁꯥꯒ ꯂꯣꯏꯅꯅ ꯃꯃꯧ ꯅꯨꯄꯤ ꯇꯣꯝꯕꯤ ꯍꯣꯏꯗ ꯃꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯁꯥꯗ ꯉꯥꯡꯕꯗꯒꯤ ꯊꯣꯏꯁꯥꯁꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯁꯥꯈꯤꯅ ꯏꯅꯝꯃ ꯑꯉꯥꯡ ꯃꯁꯦꯜ ꯋꯥꯈꯜ ꯇꯥꯟꯅꯗꯕꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯕꯗꯒꯤ ꯏꯃꯧꯁꯦ ꯈꯔ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯃꯁꯦꯜ ꯉꯥꯛꯇꯅꯤ ꯏꯅꯝꯃ ꯋꯥꯔꯧꯅꯕ ꯌꯥꯗꯦꯀꯣ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯏꯉꯩꯗ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯧꯁꯤ ꯂꯩꯔꯝꯗꯕꯅꯤ ꯃꯥꯅ ꯆꯠꯈꯤꯕꯁꯨ ꯀꯅꯥꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯏꯃꯧꯁꯤ ꯑꯩ ꯑꯃꯨꯛ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯅꯝꯃ ꯍꯣꯏꯅ ꯉꯥꯛꯄꯤꯌꯨꯀꯣ ꯁꯥꯈꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯪꯗ ꯍꯩꯇ ꯌꯥꯎꯔꯕꯁꯨ ꯅꯪꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨꯀꯣ ꯅꯣꯏꯒꯤ ꯅꯃꯧꯅꯤ ꯄꯨꯅꯤꯡꯕ ꯃꯇꯝꯗ ꯄꯨꯈꯣ ꯁꯥꯈꯤ ꯊꯣꯏꯁꯥꯅ ꯏꯅꯝꯃ ꯑꯩ ꯏꯅꯝꯃꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯈꯪꯕꯤꯌꯨ ꯏꯅꯝꯃ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯏꯅꯝꯃꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯏꯅꯝꯃꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯅꯝꯃꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯆꯥ ꯏꯅꯝꯃ ꯁꯥꯎꯗꯦꯗ ꯊꯕꯥꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯏꯅꯦ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯔꯒ ꯂꯣꯏꯅ ꯍꯜꯂꯣꯏꯅꯦ ꯉꯥ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯊꯣꯛꯈ꯭ꯔꯁꯤ ꯉꯁꯤꯗꯤ ꯁꯥꯈꯤꯅ ꯍꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯃꯦꯝꯆꯥꯅ ꯑꯧ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ